Kangla pauthang miyeng tabiri basingbu taramna oksabaga loinana ngasi ayukta phongkhiba pauche singda yumpham oiba maruoiba paw khara update tawjari ahanbada kumja lising ani kuntaret phawbada north east state singi konung pumbada train flight loina samnahalagani haina Amit Shah na phongdokre north east region gi mahiroi singna thabak tawnabagi damak makhoigi maramdam thaduktuna chatpagi mathau tade thabaki khudongchaba Makoigi mafamda adumak phangalagani haina Union Home Minister Amit Shah na phongdokre All India Radio gi pawgi matung inna ngarang New Delhi gi Youth Parliamentary Student Appearance in Interstate SIEIL na sinduna North East tagi lakpa mahiroi singa Youth Parliamentary pangthokpa thoramda wa ngangladuna wafam asi Union Home Minister Amit Shah na phongdokhibani Union Home Minister na makata na phongdokhibada kumja lising ani kuntaret phawbada North East state singi konung pumbada train flight loina samnahalagani North East ki khungang sing semgatnaba program gi damak lupa crore lising mari chani pan sizinakre kanaba asi maru oina Arunachal Pradesh na hena phanglagani masigi maramdi Arunachal Pradesh asi haukiba chahi tara asida hingsa gi thodok chada mariputara rom hantakre loinana security force sing sibagi chang chada khomputra hantakre micham miam sibagi changsu chada Maipuma Panrom Hantakre Prime Minister Narendra Modi na Luchingba Lengak Asina Mafam Masigi Insurgency Group Singa Agreement Kaya Kuyek Pinaduna Yamdrabada Lalolup Lising Tara Chamanga Rom Makoigi Kuchukulai Sing Charenda Tawraktuna Mainstream da Lakpa Hokre Hairi Hokiba Chahi Tara Asida Masak Naiba Insurgency Group Sing Agreement Tara Nithoi Antigi Kuyek Pinaduna Miyoi Lising Taragi Matakta Kulaiga Konana Charenda Tawrakre Sikkim State Organic Agriculture Gi Thabak BJP lengang na paikhatpa hokre Assamdana lupa crore kaya thadaduna semiconductor plant paikhatlagani masina naha kaya amada thabak piba ngamlagani loinana North East state singi oina lengakna lupa crore lakh ani lising yankhai gi senpham invest tawduna sem saduna leire hainasu phongdokre Makha tarakpada Indo-Myanmar border da Nscn ke Amadi PDF ka Nongmei Kapnaba misi mina chawna thokle hairi ngarang ayuk pung 12 rom taba matamda Myanmar gi Tammu district ki border ga lonaba mafam amada Nagaland gi lalolup ama oiriba Nscn ke Amadi PDF ani gi Marakta Akanba mongda Nongmei Kapnaba nakal animakta chawna misi mina amadi asok apan yaure hairi pauche asina phangba pawgi source amagi matung inna Nongmei Kapnaba aduda PDF amadi KNA gi Kedar Kunchani Thoimuk Siramgani Haina Tajanari Loinana PDF amasung KNA gi Lanmi Yankhai Romna Asok Apan Chawna Nanglamgani Haina Pausi Asina Tajanari Nongmei Kapnaba aduda Nscn K gi Maikaidagi Lanmi ahum laikhidre hairi laikhidraba Lanmi sing adudi Chabyang Jemi Chahi Kuntra Manga Hoilangmung Phiyang Chahi Kunithoi amadi Captain Thiangjeng Lingmai Chahi Kuntra Kawi hairi Makha tarakpada total shutdown numit marini sujilaklaba fawba khongjang chawgatpasingna kusi rasi tawhalle community on tribal unity kotu amadi Kuki job council na koba loop kaya yawba Kuki CSO singna Kuki na khundaba mafam singda chatharagliba total shutdown gi khongjang ngaranga tharaga numit marini sujilaklaba fawba khongjang chawgatpasingna kusi rasi tawduna leihalle Senapati district ki mafam sing amadi Nagaland gi mafam kayada Imphal yorakadaba gari sing panduna leiri Mauget lansilaktuna Senapati district headquarter yauna Henbung amadi T Khulen police post fawba pochai puba gari yauna passenger service ki gari punna Chamri Yankai Rom Hena passenger ga panduna leiri haujuk fawbada Senapati district ki mafam sing amadi Henbung post T Khulen post fawbada pochai puba gari Chamri Taramapal thau puba gari tarahumdoi passenger puba bus kunmari amadi winger ahum panduna leiri ngasi thana numit marini suraklaba total shutdown asida haujiksu akanba mongda chathari khongjang loi singna akanba aring singduna ana layenggi damak lakpa ambulance fawba chatpa thingduna kuchi rasi tawduna laihalli free movement gi mayokta tha asigi Nepal gi ahing nongyai dagi chatharagliba matam kaktaba shutdown gi khongjang haujik Kuki job phurupna namna taba mafam sing maru oina Kangpokpi Churachandpur Tengnopal amadi Moreda akanba mongda chathari ahingda Kuki job phurupki khongjang loi singna lambida lakpa gari sing thugainaba amadi gari aduda tonglakpa sing phu chaibagi thabak chathaba leptri ngarang numidang ana layenggi damak lakpa ambulance gari ama Kangpokpida Kuki job phurupki khongjang loi singna chatpa thingki panba yabadi state asida free movement lehelagani haina Union Home Minister Amit Shah na lauthokhraba matung tha asigi Nepal dagi Imphal Kangpokpi Senapati amadi Imphal Dimapur lambida lakpa gari kudingmak thingbagi khongjang changsilakibani बैक करो
So back to mother chot, back to army ambulance. She's a car number. She mother chot, back to. Makha tarakpa pauda Cabo Verde ki matangda India ki Parliamentary ining thaulase ma sana rawbuna pukatuna record document ama wen kiba asidi history gi lemai ama kanbaga pangkhakni haina Kanglai pakna phongdorakli hiramsi section na matang chana mafam chana amadi matam chana nainagadaba khunai gi aruba wafamni haina politician activist sapom Kanglai pal na phongdorakli wafam asi ngarang nongadada leiba mahaki yumda pangthokiba mifam amada phongdokibani mahakna makha tana hai Kiampok lamjau miyamna Cabo Verde haina khangnariba lamdam asi maitai phuruki oinadi khwaidagi pukning nungsiba amani British na 1993 gi January 4 da Cabo Verde gi matangda cherol ama thoki nume asimakta da sahi taret khuntak laba iramdambu amuk hanna khuntakkiba adugumna thauna leiraba iningthau singlen nongdren khomba mayamna Maharaj Gambir Singh haina khangnaba athauba asi nongaki mahakna nongaki bagi matangda wakalon ani lei ing kumja lising amaga chamapan nifumapal gi October 15 da thabal chongkiba mioi kanglup natraga political party adugumba sing aduna mitambal gi wakalon mahut silli aduga numit aduda thamoi sokna mamitagi pi tana kapkiba sing aduna mairebak maramdam nungsibagi wakalon gi mahut singani haiba wafamsu kanglai palna phongdorakli Atopa makha tarakpada Parliament puthokiba Manipur gi budget ta state revenue hanadagi hengitkari haibasi angakpa wafamni haina Surja Kumar na phongdorakli handakta Parliament puthokiba Manipur gi budget asi hanagi lengakna assembly da puthoknaba sem saduna thamlamba budget adu copy paste tawbani center lengaktagi puthokani khalamba budget nate haina khangabok AC gi MLA Okram Surja Kumar na phongdokre ngasi Babupura da leiba MLA Surja Kumar gi official residence ta promising unabada mahakna makha tarduna hai Parliament puthokiba budget adu hojik leiriba sel thunggi phibam asi yenglaga tungkoiba awaba kokadaba budget ama puthokani haibagi thajaba thamlambani finance minister na apamba mawongda budget hotpagi mahutta state lengangna assembly da puthoknaba sem charamba adudagi semdok semjin tawraga puthorakpa asina budget asidagi chawkhat thorang paikhalakani haibagi thajaningai oidre pangthokliba budget asida expenditure gi chada yangkhaidi loan singba talab piba pension pibana singba tawda yadaba ngakta oire masina maram oiraga chawkhat thorangi seldadi irem lemhodre hojik Manipur gi lambi thong ayamba phibam thina soklibasi sinba konanaba wafam leitre irangna maram oiraga mipum khudingmak khamthengna wanaraba puthokliba budget ta state ki revenue hanadagi double hengkatkani haibasi oithokloidaba angakpa wafamni lisingani kulumdoi kunmari da state on revenue tax lupa crore lising amaga sani kunthani thoi lakh kunthama ngapigani yankhai mathoi oikiba adu handakna crore aniga chatruk kulumdoi oigani hariba state on non tax revenue 2.57 crore 400 ta hengatkani hariba asina hojik Manipur da thokliba awaba tarabasing asigi mamidi yaudre haiba wafam phongdoki makha tarakpada wangu laifam chingya amadi waru kok chingya da combing operation chathabada lotchinduna thamlamba khuchuk lai kya phagatpa ngamkre hairi security force ki kambuna Manipur gi ching amadi tampak animakta operation chathaduna khulai phagatpa gi thabak leptana chathari ngarang ayu pung 3 makhairom taba matamdagi na pung 4 minute 35 phawba Kaching district ki wangu police station gi manung chanba wangu laifam chingya amadi waru kok chingya singsangda combing operation chathakre loinana khulai kaya marumsu phagatpa ngamkre hairi police tagi phangba pawgi matung inna nimpu taruk suba Assam Rifles amadi ani suba Mahal Regiment na pirakiba paw amagi matung inna Kaching SP Priyadasnik lai khuramga miyeng makhada Kaching district ki commando OC na luchingba team amana wangu police station gi OC na luchingba team nimpu taruk suba AR gi team ani suba Mahal Regiment kalam ama loinana BSF ki 131 battalion gi team ga punas search operation adu chathakibani hairi operation aduda wangu laifang owangchingya amadi warukok singi mapam singdagi lotchin nuna leiramba khuchuklai sing phagatba ngamkhibani phagalaba khulai sing adudi super PP bag amada haptuna thamlamba carbine team phagalaba khuchuklai singi manungda SLMG carbine ama single barrel ani modified .303 rifle ama USA na saba revolver ama detonator yaudaba HE hand grenade mari kg ani lumba IED ama kg ama lumba IED ama tongan ba nomoi marusing tear gas cell amadi
अतई मरी लेनबा पोलमसिंग यावरी फगलबा खुसुकुलाइसिंग अदु वांगु पुलिस स्टेशन दा मखा ताबा आइनगी ओइबा थबक लोखटनबा खुचिननख्रे हाइरि मखा तारकपा पाउदा लिसिंग अमा चमापन मरिफुद्रा हुमदोगी मतमदा नागा कुकी की इरांगदा प्राइम मिनिस्टर अमदी होम मिनिस्टर ना पार्लियामेंट डिबेट तौबदा सरुक याखिबरा हाइना निर्मल सीतारमन हंगलकली कुमजा लिसिंग अमा चमापन मरिफुद्रा हुमदोइदा नागा कुकी की इरांग अकनबा मतमदा स्टेट असिदा पीआर थमलंबा बीजेपी की एमपी सुषमा स्वराज की माइकईदगी प्राइम मिनिस्टर दा पाखुम पियु हाइना तक्सिन किदे मसीना मतम अदुदा ओपोजिशन ओइना लैकिबा बीजेपी ना रूलिंग पार्टी बु कदाई फाउबा इकाई खुमनै हाइबा ताकले हाइना हौजिक फाइनेंस मिनिस्टर ओइरिबी निर्मला सीतारमन ना फोंदोकरे हौकिबा मार्च 10 दा पार्लियामेंट की लोकसभा दा मणिपुर की लिसिंगनी कुनमंगा कुनतरुक की बजट पुथोकिबगा लोइनाना ngarang general discussion पांगथोकिबदा फाइनेंस मिनिस्टर निर्मला सीतारमन हाउस दा थमकिबा महाकी वारोलदा लिसिंग अमा चमापन मरिफुद्रा हुमदोगी मतमदा नागा कुकी की इरांगदा प्राइम मिनिस्टर अमदी होम मिनिस्टर ना पार्लियामेंट डिबेट तौबदा सरुक याखिब्रा हंखी मतम अदुदा कांग्रेस अमदी गौरव गोगोई कदाइदा लैखिबगे इरांगना सोलबा मणिपुर दा लिसिंग अमा चमापन मरिफु मरीदा पीआर थमलंबा मोशन मूव तौबदा मतम अदुगी प्राइम मिनिस्टर नत्रगा होम मिनिस्टर पाखुम पीगिते मिनिस्टर ऑफ स्टेट फॉर होम अफेयर्स ना पाखुम पीखिबनी हंदक अमुक थोकलिबा इरांग असिदा होम मिनिस्टर मसामक मणिपुर दा चतुना अहिंग अहुम लैदुना फिबम यंगसिन की मसीदा नतना मिनिस्टर ऑफ स्टेट फॉर होम अफेयर्स नित्यानंद राय फाउबा था अहुम लैखी नागा कुकी की इरांगदा मियोय 400 का यांखै सीखिबा अमदी युम चहुम यांखै तुमकिबा अदुदा मतम अदुगी प्राइम मिनिस्टर ओइरंबा कांग्रेस की लुचिंगबा अदु मणिपुर दा चटखिबरा हाइनसु हंखी अमरोमदा ओक्रम इबोबिना चीफ मिनिस्टर ओइरंबा मतमदा मणिपुर दा नुमित 419 बन तौखी हाइनसु महाना फोंदोकी मखा तारकपा अरोइबा पाउदा मणिपुर दा शांति पुरकनबा फोक्सना एके मिश्रागा उनदुना पुंग अनि चुपना वारी सानखरे मणिपुर दा थोकलेबा इरांग असि इंडिया लेंगांगना तांकक अहुमलक थोकना लंबी यातुना लोसिनबा होनरी हाइना एके मिश्राना फोंदोरकली मणिपुर दा थोकलिबा इरांग असि लोसिनदुना तंगदु लेताबा मणिपुर अमा ओइरकनबा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्सना मिनिस्टर ऑफ होम अफेयर्स नॉर्थ ईस्ट की एडवाइजर फम पुरीबा एके मिश्रादा उनदुना वारी सानखरे लोइनना इरांग असि अथुबा मतमदा लोसिनबा लौखटफम थोकपा थबक पाइखत पियु हाइनसु अपील तौखरी मिनिस्टर ऑफ होम अफेयर्स की नॉर्थ ईस्ट एडवाइजर एके मिश्रागा ngarang fox ka unaba aduda invite torokpadagi ngarang ayu pung mapaldagi 13 phawba imphal da leiba all secretariat ki conference hall da unaduna haujik lamdam asida thogliba irang asigi matang da khana nainaki baga loinana fox na AK Mishra amadi Manipur gi governor Ajay Kumar Balla da address toba point manga yawba memorandum ama pisin kre hari hiramasi gi matang da fox ki acting president BM Sahana Pami Singda Pongdo Kibada AK Mishra da Pisin Kiba point manga yawba memorandum aduda Manipur manungda chathok chasin tauba yahanaba amadi tangai phadaba polam sing puthok pusin tawbada akanba apanba pidanaba lanjen naraktuna relief camp ta leiriba miyoi singbu mahausa gi punsi rolda hanjilhanba micham miyam gi mathakta Kuki khulai paiba singna landaraktanaba thabak paikhat piba mapung phaba Manipur gi demography gi matangda thijin humjin bagi thorang paikhat piba amadi condition amata thamdana peace dialogue ki process sathaba wafam sing asi yauki AK Mishrana Fox ta phongdorakbagi matung inna Fox ki spokesperson ngangbam Jameson na pawmi singda haikibada haujik lamdam asida thokliba irang asi India lengangna tangkak ahum thokna lambi yatuna honari haina AK Mishrana phongdoraki